ngasi numida waram phongkhiba tuan Manipuri sifongsingi maroibi ipausing myamna thamjigi ahanbada Kangleipaki Maira News tagi lokasaraga Manipur gomba sport thawai yaw state asidadi physiotherapy haibisi nomagi thadokpa yadraba punsigi saru am oirakli Chief Minister healthcare sector da physiotherapy singna lauriba thaudang singthaningai ni lamdam asigi myamda physiotherapy singna piriba service asi makhatana mai pakna piba ngamba oiresanu haina Manipur gi Chief Minister N Berena World Physical Day gi mari Leinana ge proposal pirakli Leinana Manipur gumna sport thawai yaw state asidadi physiotherapy haibisi nomagi thadokpa yadraba punsigi saru am oirakli haina su phongdorakli atopa pawmadana veteran journalists and defense laikidre matamamada lamdam sigi maming salaba Imphal numit khudingi phonglamba paukse Kolaugi Paumi ama oina mathau toramba miyamna Kolau Diben hairaga thoina hena khangnaba veteran journalist nongaithim Diben sei humdraga manga sima ki poknapum Imphal ki Kaisampat laimazam laikai de masagi anaba mana maramoiduna ngasi ayuk laikhidrabagi thawai yaudraba haksang adu ngasi All Manipur Working Journalists Union gi office oriba Manipur Press Cup ta puraktuna amjugi president Wangkhemcha Samjaina lusingduna lamdamasigi paumisingna laikhidrabagi mapamda minute ani tumina leptuna awaba phongdokhi loinana laikhidrabagi mapamda laisu katuna mapong phaba ikai khumna ba phongdokhi laikhidraba senior journalist Nungaithem Deben Kumja English Singama Samapan Nifuga Tareki June Taraga Turukta Kaisampat Laimazam Laikaida Makeup Toki Laikhidraba Sigi Masagi say Humdraga Manga Sukre Maki Loinabi Madi Masanapi Mari Lehori Lairik Lay Sugilamda Kaisampat Laimazam Laikaida Laiba LP School Dagi Lairik Tamahorga Manipur College Tamaki Masigi Matung the English Singama Samapan Marfugi Athingbada CPI da join toki loinana journalism gi lamda khongda duna CPI gi mouthpiece oina puthokpa kholau pauksi gi paumi ama oina thabak toraki loinana laikidraba CPI kaisam thong local committee gi secretary oina tam kya thau puraki mangna paumi oiringaida All Manipur Working Journalists Unions amjugi founder member oiduna kumja English ngamaga samapan humdraga marigi September taraga trukta amju linkhatpar asawa thaudang narongki loinana makhatana amjugi general secretary oina thau puram khiansu paus na phongdorakli atopa pawmadana Babysana gi Misi gi mari Leinana miyoi taret ki blood sample lauduna DNA test tawna ba thabak paikhatkre Kumja English Singaniga Taragamapan gi July amada Kanchipur leiba Standard Robert Higher Secondary School gi hostel da singnanengoi oiba mong laikhidraba mahiroi Babysana gi Misi eduda singnabani haiba miyoi manga amadi maki apokpi gi blood sample lauduna DNA examination tawna ba thabak pakhre nauna amuk DNA test tawgadoriba si Manipur High Court ki yathang matungina paikhalakpani so haidi ngasi RIMS ki Hematology and Blood Transfusions Department da blood sample sing adu lauki hiramasi gi mari Leinana Babysana Misi gi matang semkhiba JC gi ko convener sapam Subhaskarna hai Misi gi matang mamang da laukiba blood sample thahung gi matungda CBI da report thanaba thadorakpa sina singnenengoi oiba maram kya pokhale handak blood sample lauriba sida achuma mong sathabiyo Misi gi matang achuma langalanjing puthona ba JC na pambom tingna lepkani haina sumakna makhatana phongdokhi atopa pawamadana Pumlen Pat Mutkhibi yawagi phibam amada lakli bisi lengakna kanbiyo PLDO Manipur da laidiba part singi manung da khwaidigi sawba ani super part ama oidiba Pumlen Pat asi lengakna semgat pidaba sina part asi mutkhibi yawagi phibam lakpa maramna Pumlen Lake Development Organization PLDO na sindunung si miyam geba mipama pangtokre mipamaduna part asi athubada lenga ki mari lenaba loisangda sengdo hananabagi matangda khananainaki loinana part asi bu kanbina ba haiduna PLDO na media gi kuthangna hanjina laurabasu tabidana leibida mipamaduna lenga ki maphamna pendaba amadi nungaitaba phungdokhi ngasigi mipamadura sarugya ki ba khosaunaraba miyam gi pamdaba iho hauraktingai mangoinana athubada part asi bu kananabagi thabak haunabasu lenga ki puning singsilakli Miyam gi mifam aduna kupna khanraba matungda PLDO na matam kuina thingjinduna laklaba part asida
lang thakpagi thabak sunga sidagi yare haina warep lawki makha tana part asida pal thingbagi thabakti ayaba pikhide loinana athubada pumlen part asi part ama oibigi sap saba sakta madu ohenana ba manipur gi chief minister en beren gi pukning singsinba haibana sing warep kya su mi phamadu da yaw lawkhiani su pawsna phungdorakli amaromdana net exam 2022 da hairangoi thungdigi ahaibam Jit Kumar state topper oire National Testing Agency NTA na lauduna say sigi oina pangthokiba net 2022 da Imphal West ki hairangoi thongdigi ahaibam Jit Kumar na state topper oire amaso net exam si say sigi July 13 lebak sinba thungna pangthokibani exam sigi ngarang haidokiba result da India gi oina Rajasthan dagi Taniskana ahanba Delhi NCT dagi Batsa Asis na anisuba madi Karnataka dagi Rikishas Nagbhushan na Subhatakip state topper oiraglaba ahaibam Jit Kumar ahaibam Nabakeshwar amadi ahaibam Ongbi Jamunagi masanupi ahalni mak singjamai da leiba Universal Students Academy da class 10 loiraba matung sangangai da leiba Comet class 10 tamlakpada natana class 11 dagi hona Comet net kidamak coaching su yoraki state ki topper oiriba Jit Kumar si national gi oina rank lisingani ga sahunga humdragani thoite leidi Jit Kumar na permission na phungdorakibagi matuina ki prepare toge hairabadi atopa ama amuk yengdabida mai pakna ba hona batangai fadi net preparation gi damakta mapalamda phanglibu khudingmak state asida su mapung phana phangma ngamle maduna mapalamda satrabasu state asida leiriba coaching center singda satuna adumak exam mai pakna ba hona ba yare haikhen su pawsna palakli Atopa Paumana, Miyama Shiraga Leramle, Nasiayu Hangang Police Station gi Manung Sanba Tera Karong Miyama Shiduna Leramle Hedi, like Hidraba Miyedu Ting Sang Liang Bau, Abon Mai say Nipu Apopot Ningtau Abon Mai Kawi, Awang Pochangmum, Kabosi Paidagin Hedi, Maki Masada Sopida Pump Lerami, Asibak Sang Adu Hangang Police ki Kangbuna Lokalaba Matunda, Zenims ki Miril Sang Tamkre, Matau Kram na Shiram Libano Sapsana Kangamdri, Taudo Duga Mari Leinana, Hangang Police na case Malokale Suhaidi. Atopa Paumadana, Singjamai Singa Makada Leiba, Ward Developments Committee go Office Mamang si Sakang Dabasina, Sakti Leraba, Bom Ama Tamnamle. Ngasiayu pung nipan makhairam tarak padu wada singjamai singa mathak maistam lekai daliba Ward Development Committee go office mamang sakang daba miyai singa thamlamba yamna sakti leiba digital timer bomb mama Manipur Police ki bomb detection and disposal squad na yamna hai singna mafam adumakta da phokhayan khre adubu thoidokpo aso apandi amati yawki de hari pauchi sina phangwa paugi matung inadi Timer bomb thamlamle haibadu Imphal Municipal Corporation gi Ward number 16 gi corporator Thoksum Angbi Eliza Mapureba Thoksum tombagi mobile phone sakangdaba miyamana WhatsApp ta message oina tharakpadagi khanglakpani masum bomb thamlamle haibagi paw WhatsApp ta hek phangmaga Singjamai Police ta paw pikhi masigi matungna Singjamai Police Imphal West District Police ki commando personnel singamadi State Bomb Detection and Disposal Squad ki expert singna thuna yangna thawok thopam da laktuna mafam adu kupna yengsinki loinana bomb adu digital timer bomb ni habe sapsana khamngamki bomb adu hangama pal masugi plastic bag amada haplaga thamnamani bag adugi manungda digital timer remote amaga punna set toramani Digital timer bomb ni haiba khanglakpadagi singa makhadagi hairangoi thong tawa lambi paring thingjin madanata mafam adugi miyam yumdagi mapan amata thon khiti loinana state bomb detections and disposal squad ki experts na bomb lairi mafam adu laingoi borana koishilaga thamki ayuk pung taraga minute nifuga nipan sapsana digital timer bomb adu mafam adumakta da pokai ki adubu bomb pokai bigi thawdu odu miyo amata asu apandi thokiba leite haidi Singjamai Singa Makha Maisnam Lekai da Leiba Ward Developments Committee gi office mamangda digital timer bomb leide habigi pau tabaga Singjamai Kendra gi MLA su oiriba Mohut Minister Yumnam Kemsan Manipur Police ki DGP P Dongel amasum Imphal West District Police ki ASP KS Hayes Sivakand su mafam adu da laklaga yengsinki bomb thamlamba du mari leinana ward member taraga turuki corporator Thoksum Elizana hai larholup amana Councillor Kungatret Haibadi, Councillor Mamam that Lupalak, Taratara Pigadabani, having a demand Taubalay, Loinana, Senpamasi Pigadaba, Hain Akan Makiela Puslay, Makoina Haidi Besit Habawena Pangtok de Haibadigi,
Ward Development Committee office da bomb fit tawduna thamlambani haina ngarang numidang maki WhatsApp message oina tharaki मान हाय मियाम की सेवा तौरीबा काउंसिलर कुनगा तेरेता असिगुम थवोंग सा थरकपसि यामना लेबक थिबने मी कुंगना ताबम फमना बोम थमलंबा अमदि मियाम दा अकी अखंग नंगनबा सि पेंदे असिगुम थवोंग असि मखाताना सथबिगनु सुहाखी मखा सथरक पोइना तो पावमना कार एक्सीडेंट मियो हुम लेखिद्रे मियो मरीने सोकपदिगे हॉस्पिटल लेकनरी ngarang numidang pung 12 rom taba matamda gari da leiba iskon temple monakta maruti swift car ani thengjinabada mi ahum lekhidre miyoi marina asu apan nangbadagi hauzik hospital lekatnari haidi thaudok thopomdagi phangwa paw amagi matunginadi lekhidraba miyoi ahum adudi sagolban kurau makhongdagi thoksom boy sei kuntraga mang apokpa lekhidraba ts iboso kudom pokpi mamang lekaidagi posangbam punsiba sei kungatere apokpa pi iboso amasum sagolban sayang kurau makhongdagi konthaujam bemol san sai kuntraga mathe apokpa ke ragumani kawi hairi hauzik soktuna hospital laikatnariba miyoi singaduna kokaithil thiam lekaidagi nongthongba boisa sai kungama pat apokpa lekhidraba en inaw singnung khoktagi okram bison sai kun apokpa o thambau langol housing complex tagi thoksom lanthoi sai kungama thu apokpa ti ais bela kokaithil awang thiam lekaidagi yumlembam rohit sei kuntraga mathe apokpa wai ningthem kawi hairi accident gi thaudo odur soklaba nongthongmam boisa amasum okram bison hauji ras medisti de lekanari thoksom lanthoi hamasum yumlembam rohina rims hospital amadi konthaujam bemol san sijo hospital lekanari haiden su paushi isna makhatana phongdorakli amaromdana ngasi su khoirambal kaithil phambi singe potsei huralama miyenui kedona fakat pangamkhre Kanglai Economic Development Organization kedo amadi kaithil phambi imai bel singna khoirambal kaithil digi posei huranba nupani ngarang September 3 ki nungalamdai pung ani taba matamda phagalaga city police sinakhra bagi matungda ngasi suma khatana kedo gi thawmi singna khoirambal kaithil digi pot huralamba miyeni amasu fagat pangamle hari pot huralamba gi pharaba miyeni du hairangoi thong maibam lekai digi loremba mani chandra sei kunthraga teret apokpa el amuba amadi tagyel kolom lekai digi tongbram budisandra apokpa ango kawi pharaba mi NAC city police station kushna khre haiden su pauksi sta phongdorakli makhasa tarak poina to papawmana rims ta nauna saba dr kaman hall amadi new faculty block ngasi sangakhre Regional Institute of Medical Science Rims Imphal Department of Psychiatry ki nauna saba Dr. Kaman Hall amadi new faculty block ngasi department asina sinba asama thoram amaga loinana sangakhre thoram aduga saruk ama oina Department of Psychiatry ki head of department oiriba Dr. R.K. Leinana phongdokibada miyoibana harau nuain hingmud mental health asi mapung fana yokhat pasangi mental health asi hena aphaba mongda yok tuna thamna bhona bigi saruk ama oina tungan ba field da activity tawa horagani haki thoram adugi athoiba mithunglen oina saruk yakhiba lamdam sigi saknairaba filmmaker amadi composer aribam syam sarmana phongdokibada miyoiba khoi pokpa amadi sibigi sanapham asi hospital noiri manipur lecturer gi lamda thoidok hendokna masak nairaba Urirai Madhavigi Aiba Dr. Lamawam Kamal gi ming lauduna ngasi sangariba Dr. Kamal Hall and new faculty block asina hospital asigi mahiroi sing amadi masida lakpa patient singna Manipur Sahitya gi saknairaba misa asigi maramda hena khangan madanatana Manipur Sahitya gi lamda hena khangningbagi inot ama piragane haki amaromdana mikhalda maithi horaba miyoi singna MPP bu miyamda lana ohanabagi thabak tawba khudakta lepiyu ozid Manipur Goina Yamna Leaderba Regional Political Party ama oiriba Manipur People's Party MPPSC CEO gi Poktak matung ina laiba kungjau thina mikhal toraba matungda party asigi thabak wakhal tana tawba horaklaba matam sida mikhal maithioba miyei singa party subu miyamna lan ohanana ba thabak tawba khudaktagi tokpiyu asengba sumba khangninglaba de party office ta lakpiyu madugi damakta matam pumbada thong launa hangtuna lei haina MPP gi working president organization ningombam ozina phongdokre atopa pawamadana Hairo Higher Secondary School gi award po oza athubada PBU haina mahiroi singna langban gi nungsa marakta khongsa satkre Thobal district ki Hairok talaiba Hairo Higher Secondary School ka hena oza award pigi school asigi mahiroi singna ngasi lairik tamba toktuna khongjang sangsinkhre sakraba langman gi nungsa marakta mahiroi singna lambi lamjau ro khongsa satkre hairi pawoksin hai
क्लास 6 तगी क्लास 12 फाव लेंगा की महिसंग हायर सेकेंडरी स्कूल असिदा हौजिक महिरोय लिसिंग अमग सनी रोमना महि तमद सुपनतगी ओजा निफु रोमना महिरोय सिंगबु ताकपी तंबिरी ओजा की अवाट पसिना मरम ओइरगा सांग नायना महिरोय सिंगना महि तंबा फंगद्री स्कूल असिगी पेनाद्रबा महिरोय सिंगना ngasi ayuk pung 13 rom tarakpa duwaidagi hauna makhoi award poza piyu haiduna magi class tagi tholakladuna school gi campus manungda khongjang sanction ki haidi atop paw madana NEET exam fail oibidagi nupi masa ama mathanda sijakhre hekta bada nungaitaba paw ngarangda phal haidokhiba national eligibility entrance test NEET pass tawba ngamdabadagi senai sei taraga mapan khakta ngairibi nupi masa ama masa matomda thoriyandu sijakhre haidi medical bu pamjba mahiroi kyana khawrang ngainarkiba parikha sigi result ngarang haidokhiba ikan kanadana nupi masa sina mathanda sijabagi ware basilokibani haidi paw si hek phangmaga nupi masa sigi imung manungna senai gi KMC hospital pukhatki adubu doctor sina sina purakle haina phongdokhi Tamil Nadu state ki oina punna candidate laamaga lising kunthraga nithoiga samaga humpuga terena NEET exam sarugyabada candidate lising humpuga tereka satreka marfuga terena qualify oikhe hari maraksida congress ki lusingba Rahul Gandhi na nupi masa sigi imung manunga unabaga loinana NEET exam asi yamna lubuga loinana masibu thadoknaba imung manungna demand torki state asida NEET exam pass tawdabadagi suicide tawkhibagi thawdo asi masina ahan manate say sigi July da Tamil Nadu gi Ariyalur nupi masa masu exam sida fail oigani haina kijabadagi masa matum da sijabagi thawdok laikibani atopa thawdo amadana July gi ahan wasiyol da sai taragani pan gi nupa masa ama masa matum da sijabagi thawdok laiki ma ki manakta tarama suicide note aduna magna exam asi yamna lubana magna pamjariba mang adu yoba ngamloidabana ma ki phire basi lobani haina su iram khibani haidi Makasa tarak po ngasi state si gori COVID-19 update mayam na thamjage ngasi gori ba positivity rate si 1.3% haibidi ngasi miyoi nauna COVID-19 na positive oiba thengnarakre aduga apun boina miyoi saniga maudraga nipana nauna COVID test tawki aduga miyoi amata laikidabagi claim lakte ngasi nauna COVID-19 na positive oiba thengnarakhraba miyoi mari asi miyoi amana Chuchampur district gi ni aduga miyoi ahuma mana Imphal West gi ni haina sunga sigi status update on COVID-19 na su report tawri aduga miyoi amata laikidabagi claim lakte makasa tarak poina pandam pauksi dige topa maruibi i pauksung mayam na thamjage meitai est lisa salana namba miyam gi wakat mi pham laingakna tabiraktrabadi akan makhongjang lakpa yai Bogendrajit non violence ki khongjang na demand pidrabani na laingak na pamba violence ki khongjang na demand phangna ba honaragani youth wing Manipur gi yelhomi meitai bu est list yauhanduna constitutional safeguard pigadabani haina sangshilibu wakat mi pham gi saruga moina ngasisu schedule tribe demand committee Manipur AST DCM na sinduna tera kaithel sagon ban wakat mi pham satakre wakat mi pham aduda Thinthaba tawdana Manipur laingakna yelhomi meitai bu AST list sanana recommendation pibiyu haina thaba banner theki wakat mi pham adugi matangna AST DCM gi general secretary K Bogendrajit na hai AST DCM na miyam ga loinana meitai bu AST list salana na wakat mi pham ingna khongjang sathabani langan AST DCM na sangchilibu khongjang asibu thawoidaba madi AST list sanana ba recommendation thabidana laithoklabadi akan makhongjang sangchlakpa yai aikhoina Manipur da irang thokpa Misi mina yawba pamdi aduna laingangna athubida meitai bu est lisa sanana ba recommendation thabigadabani committee asina lenga ki mathakte action amata tawningdi sei tara kun hena demand toroklaba meitai bu schedule tribe lisa sanana ba recommendation thabiyu haijaba khaktani committee asina aikoi gi pandam phangdriba phawu makhatana miyam ga loinana democratic oiba khongjang satakigani masidasu lenga asina asum tabiraktrabadi lengang akan khongjang laknaba sebau pibini haina loguni saiki amaromdana lam law inkhol leiba yonmada athingba thamle pawrabi laining thau puthiba thausil kanglup kam developments committee PDC Paurabi gi mifam amanga si ayuk pangtukre haina committee asina thadorakpa sirol amana phongdorakli sirol asina hai mifam asida laukiba warepta Paurabi village number 30 Imphal East hairiba lekai sidagi kanagomba miye amatana lam law amadi inkhol leiba yonma matamda village authority ayaba lawgadabani haidi amaromdana moreda nauna miyoi tare dingi positive oiduna puna positive case samaga humfuga manga sukre
ꯃꯣꯔꯦꯗ ꯅꯣꯡꯃꯒꯤ ꯗꯦꯡꯒꯨ ꯄꯣꯖꯤꯇꯤቭ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯄꯥꯏꯕ ꯄꯣꯛꯅꯔꯦ ꯍꯥꯏꯗꯤ ꯉꯁꯤ ꯅꯧꯅ ꯃꯤꯑꯣꯏ 19 ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 8 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 165 ꯁꯨꯈ꯭ꯔꯦ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯗꯦꯡꯒꯤ ꯂꯩꯅꯥ ꯆꯦꯟꯕ ꯀꯥꯡꯒꯤ ꯁꯛꯇꯥꯐꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯤ ꯃꯣꯔꯦꯒꯤ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯅꯣꯡꯃ ꯀꯥꯡꯗꯨꯅ ꯗꯦꯡꯒꯤ ꯂꯩꯅꯥ ꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯦꯞꯇꯅ ꯊꯦꯡꯅꯔꯤ ꯃꯣꯔꯦ ꯇꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯌꯥꯝ ꯗꯦꯡꯒꯤ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯅ ꯃꯤ ꯄꯥꯏꯕ ꯄꯣꯛꯅꯔꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯂꯩꯕ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ KRSNAA ꯂꯦꯕꯇ ꯉꯁꯤ ꯃꯤꯑꯣꯏ 19 ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 8 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ